ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯈꯣꯏꯔꯝꯖꯔꯤ ꯑꯩ ꯅꯝꯖꯔꯤ ꯚꯤꯗꯤꯑꯣꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯄꯨꯡ ꯍꯥꯏꯇꯥꯔꯦ ꯐꯨꯔꯥꯃꯈꯣꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯜꯇꯤ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁ ꯑꯃ ꯁꯥꯖꯔꯤꯕ ꯃꯁꯤꯗ ꯃꯔꯨꯑꯣꯏꯅ ꯁꯥꯟꯅꯕ ꯂꯥꯛꯄꯤꯔꯤꯕ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯔ ꯑꯃꯗꯤ ꯕꯦꯗꯃꯤꯟꯇꯟ ꯄ꯭ꯂꯦꯌꯔꯁꯤꯡ ꯃꯈꯣꯏꯗ ꯃꯔꯨꯑꯣꯏꯅ ꯃꯣꯏ ꯃꯌꯥꯝꯗ ꯄꯥꯎ ꯄꯤꯖꯒꯦ ꯅꯝꯖꯕ ꯚꯤꯗꯤꯑꯣꯅꯤ ꯍꯥꯏꯔꯤꯕ ꯁꯥꯟꯅꯄꯨꯡꯁꯦ ꯍꯌꯦꯡꯗꯒꯤ ꯒꯣꯔꯃꯦꯟꯒꯤ ꯑꯊꯤꯡꯕꯁꯨ ꯂꯩꯕꯅꯤꯅ ꯍꯌꯦꯡꯗꯒꯤ ꯍꯧꯅ ꯂꯩꯕꯥꯛꯁꯤꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯀꯤꯅꯔꯤꯕ ꯀꯣꯚꯤꯗ-19ꯁꯤꯒꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯇꯥꯔꯦ ꯁꯤ ꯂꯩꯅꯥꯁꯤ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯤ ꯐꯥꯎꯕ ꯍꯥꯏꯔꯤꯕ ꯇꯥꯡ 38 ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯁꯥꯟꯅꯄꯨꯡꯁꯤꯗ ꯐꯨꯠꯕꯣꯜ ꯑꯃꯗꯤ ꯕꯦꯗꯃꯤꯟꯇꯟ ꯁꯥꯟꯅꯕ ꯃꯇꯝ ꯈꯔꯅꯤꯒꯤ ꯑꯩꯈꯣꯏ ꯂꯦꯞꯆꯔꯒꯅꯤ ꯑꯗꯨꯒ ꯄ꯭ꯂꯦꯌꯔꯁ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯗꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯍꯥꯏꯔꯤꯕ ꯂꯦꯞꯄꯤꯕꯁꯤ ꯇꯁꯦꯡꯅ ꯃꯌꯥꯝꯒꯤ ꯐꯅꯕꯅꯤ ꯂꯩꯅꯥ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯃꯁꯤ ꯁꯟꯗꯣꯛꯏꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯆꯦꯛꯁꯤꯟꯗꯕ ꯇꯥꯔꯒꯗꯤ ꯂꯩꯅꯥ ꯑꯁꯤꯅ ꯍꯦꯟꯒꯠꯂꯛꯑꯒꯗꯤ ꯑꯩꯈꯣꯏꯗ ꯈꯨꯟꯅꯥꯏꯁꯤ ꯇꯨꯡꯒꯤ ꯈꯨꯟꯅꯥꯏꯗ ꯑꯆꯧꯕ ꯑꯃꯥꯡꯕ ꯄꯤꯒꯗꯕ ꯃꯔꯝ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯈꯜꯂꯒ ꯂꯦꯞꯆꯕꯅꯤ ꯇꯁꯦꯡꯅ ꯁꯥꯟꯅꯕꯒꯤ ꯉꯥꯛꯇꯁꯨ ꯅꯠꯇꯕꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯁꯨ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯉꯥꯛꯊꯣꯛꯄ ꯍꯥꯏꯕꯁꯤ ꯒꯣꯔꯃꯦꯟ ꯉꯥꯛꯇꯅ ꯉꯝꯄꯣꯟꯇꯦ ꯒꯣꯔꯃꯦꯟꯅ ꯇꯧꯖꯔꯤꯕꯗꯤ ꯃꯣꯏ ꯑꯉꯝꯕ ꯁꯥꯏ ꯇꯧꯖꯕꯅꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏ ꯂꯨꯔꯤꯕꯗꯤ ꯃꯁꯤ ꯉꯥꯛꯊꯣꯛꯄ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯁꯤ ꯄ꯭ꯔꯤꯚꯦꯟ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯏꯁꯥ ꯈꯨꯠꯇ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯄꯔꯁꯣꯅꯦꯜꯂꯤ ꯑꯩꯈꯣꯏ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯅ ꯑꯩꯈꯣꯏ ꯋꯥꯈꯜꯗ ꯇꯥꯃꯤꯟꯅꯔꯒ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯁꯦ ꯍꯞꯇꯥ ꯑꯃꯅꯤꯁꯦ ꯃꯄꯥꯟ ꯊꯣꯛꯇꯕꯤꯗ ꯌꯨꯝꯗ ꯂꯩꯔꯒ ꯍꯥꯏꯇꯥꯔꯦ ꯐꯣꯟꯗ ꯐꯥꯎꯅꯕ ꯚꯤꯗꯤꯑꯣ ꯀꯣꯜ ꯃꯤ ꯎꯅꯤꯡꯕꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯒ ꯐꯥꯎꯅꯕꯤꯕ ꯁꯤꯗꯪ ꯇꯧꯃꯤꯟꯅꯁꯤ ꯃꯅꯤꯄꯨꯔꯗ ꯇꯁꯦꯡꯅ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯙꯔꯅꯥ ꯇꯧꯗꯨꯅ ꯕꯟ ꯇꯧꯗꯨꯅ ꯊꯥ ꯑꯃ ꯊꯥ ꯑꯅꯤ ꯃꯥꯡꯕ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯇꯧꯗ ꯌꯥꯗꯕ ꯄꯣꯠ ꯑꯃꯅꯤ ꯉꯁꯤ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯍꯞꯇꯥ ꯑꯃꯅꯤꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯀꯣꯁꯟ ꯂꯧꯍꯧꯗ꯭ꯔꯒꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯑꯆꯧꯕ ꯁꯣꯛꯀꯗꯕ ꯑꯃ ꯂꯩꯕꯅꯤꯅ ꯋꯥꯔꯁꯨ ꯋꯥꯅ ꯈꯪꯃꯤꯟꯅꯔꯒ ꯍꯥꯏꯇꯥꯔꯦ ꯇꯨꯡꯒꯤ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯕꯗ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯒ ꯑꯩꯒꯤ ꯗꯥꯏꯇꯅꯤ ꯈꯜꯂꯒ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ 9 ꯑꯃ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ 14ꯁꯤꯡꯗꯤ ꯌꯥꯔꯤꯈꯩ ꯊꯣꯛꯇꯕꯤꯗ ꯌꯥꯗꯕꯨ ꯌꯥꯗ꯭ꯔꯒ ꯊꯣꯛꯇ ꯌꯥꯗꯕꯒꯤ ꯊꯕꯛ ꯂꯩꯔꯀꯥꯟꯗ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯊꯣꯛꯇꯕ ꯌꯥꯇꯥꯔꯒꯗꯤ ꯌꯥꯔꯤ ꯊꯣꯛꯄꯤꯔꯅꯣꯅ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯏꯔꯤꯕꯁꯦ ꯑꯩꯒꯤꯗꯃꯛꯇ ꯅꯠꯇꯦ ꯅꯪꯒꯤꯗꯃꯛꯇ ꯅꯠꯇꯦ ꯃꯌꯥꯝꯁꯤꯒꯤꯗꯃꯛꯇꯅꯤ ꯇꯨꯡꯒꯤ ꯏꯆꯥ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯇꯨꯡꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯐꯥꯏꯠ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯕ ꯂꯩꯅꯥꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯒ ꯉꯥꯛꯊꯣꯛꯃꯤꯟꯅꯁꯤ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯒ ꯑꯃꯨꯛ ꯍꯟꯅ ꯈꯣꯏꯔꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ